Dami Kopil Lokthokibadagi Churachandpurda Nauna Erang Tholakpa Yabagi Chauna Oithopa Leire. Churachandpurgi Tuibongda Leiriba Wall of Remembrance ta Kuki zo miyamna Dami Kopil matam sangna khenjinduna lakhiba adu thasagi tarahumjada lakadoriba Prime Minister Narendra Modi gi khongsat mangoinana anirak hanna hadiba Dami Kopil adu lokthokibadagi Churachandpur miyamgi marakta penadre. Dami Kopil lokthokiba maram oiduna Churachandpurda Nauna Erang Tholakpa Yabagi Chauna Oithopa Leire haina Sina report torokli. Report asigi matungina hawkeba thasagi tarukta Kuki Women Organization for Human Rights KWOSR na Manipur da thokleba crisis asida Kuki Purupki nupi singna thengnariba saitheng adugi asumba wayal phanghanbiyu haina pangthokani toramba miyamgi rally adu pangthokhide kari maramgi damak pangthokani haina toramba rally adu pangthokhidabagi matangdasu Kuki Women Organization for Human Rights ki maikaidagi nauna statement amta thokiba leite masigi mathakta 2023 gi May 3 dagi tholakhiba Manipur violence asida laikhidraba Kuki Purupki miyambu ikai khumnaba utpani haina tuibongda leiba Wall of Remembrance ta Dami Kopil khinduna lakhiba adu hawkhiba thasigi amada lokthoke Kopil lokthokpagi thawng adu district officer amadi students organization yauna CSO Singapore na phaminaraba matungda yanaba purakpadagi Dami Kopil sing adu lokthokibani nomanini leiraga amuhana Wall of Remembrance ta Dami Kopil sing amuhana thamjinbagi khongthang sathakhi Manipur thokleba crisis asibu loisinduna ingtappa hanjilaknabagi pandamda India lengakna paikhalakliba wari sanabagi thabakta interlocutor oiriba AK Misrana Dami Kopil sing adu Kuki zo leader singda lokthoknaba akanba pressure pirakhi haidi district authority amasung Churachandpur police chief ki support na hariba Dami Kopil sing adu thasagi mapanda amuhana lokthokibani haidi tuibongda leiriba Wall of Remembrance ta matam kya ki mamangdagi Kuki miyamna thamjinduna lakhiba Dami Kopil sing adu lokthokibagi matangda kizo activist amana hai laikhidraba masagi phuruk ki miyoi singbu ikai khumnaba piba ngamdraba phuruk amatana masagi phuruk ngak thokjaba ngamloi haina phongdorakle report asina makha tana hai thasagi mapanda anirak subo oina Dami Kopil sing lokthokibagi thodok aduna maram oiraga Churachandpur district da leiriba miyamgi marakta khoirau khoisang no hanba thokalle khoisaunaraba miyamna Dami Kopil lokthokiba adu yaningdaba phongdoktuna nauna khongchangsang sinduna Erang thorakpa yabagi sauna oithokpa leire haina su report asina makha tare Churachandpur da airgun sizinaba thingjinkre leba asigi Prime Minister Narendra Modi na Manipur da lakadoriba khongsat asiga mari lenana section tharang lokhatpo oina Churachandpur gi district magistrate Darun Kumar S na thokpa notification amagi matungina airgun paiduna chatpa amadi sizinaba khodaktagi thingjinkre airgun na miyoibada thokhanba yaba khudongthiba amadi asengbu nongmaiga airgun gi marakta hairap manabana maram oiduna BJP gi khongsat asida chauna akaiba lakpa yabagi phibam leibadagi Bharatiya Nagarik Suraksha Sanhita 2023 ki section 163 ki makhada Athingba si thamkhre Prime Minister Narendra Modi ki Manipur khongsat official oina laokhthoktabagum sambit patra amadi sarda su pawmisingna hangba wahang ki pakhum amata piyu yakidre BJP ki MLA komapana saruk yaduna thambal sanglenda sambit patra ga mifam pangthokre NDA alliance da yawriba Naga People's Front amadi National People's Party ki MLA tarana Hotel Imphal da sambit patra ga mifam pangthokre sambit patra na Churachandpur satuna separate administration ki demand tawriba Kuki ki MLA taraga mifam pangthokadori Tha Kunganipan suraba Manipur crisis asigi manungda ihan hanbo oina leba asigi Prime Minister Narendra Modi na Manipur da tha asigi tarahumda da lakani haina panariba asigi mangoinana BJP gi wangang loi sambit patra Imphal da thunglakre Prime Minister na Manipur da lakpa matamda mapung phana mahakpu oknabagi damak paikhatliba thabak thoram sing yengsinbagi damak sambit patra amati BJP Manipur gi in charge Ajit Gose ngarang Bir Tikendaje International Airport da thunglakibani makhoyani pu BJP Manipur Pradesh ki adhikari mayam Sarda Khurai Kendra ge MLA Lesangthem Susindro Nambol ge MLA Thaunauzam Basanta Konthauzam ge MLA Dr. Sapam Ranjan amasung Rajya Sabha ge MP Lesamba Sana Jaubana Airport taramna okay Airport BJP ge wangang loi sambit patra amadi BJP Manipur President Sarda Pawmising na Prime Minister Narendra Modi ki khongsat asina Manipur da ingtappa hanjilokpa ngamgadoribara Manipur ki khongsat asigi sabsaba maram karino Modi na Manipur da lakpa matamda lamdam asigi CSO singi leader singa tongan unagadoribara haina hangba wahang singi pakhum amata piramdana makhoi animak satkre hadi sambit patra na kanglada satuna Prime Minister Modi na miyamgi oiba mifam pangthokadoriba mafam adu yengsinba loiraba matung numidang waram pung 5 dagi BJP ki MLA singi oiba mifam ama thambal sanglenda pangthokre mifam adu da Rajya Sabha ki MP
Lisem Sana Jauba, Manipur Legislative Assembly ki Speaker Amusung, Yai School Kendra ki MLA Thokson Saitaberta, Hanagi Chief Secretary Hangang Kendra ki MLA Nong Thomam Biren, Hyang Lam ki MLA Yumnam, Radesyam Hairoki Thokson Radesyam, Sekmai ki Haikam Dingo, Nungbabi, Dingalung Gangmai, Sandel ki SS Olis, Kairau ki Loremam Ramesor, Lamlai ki Khumbantabam Ibomsa, Andro ki Thongauzam Syam Kumar, Langthabal ki Karam Syam, Nambol ki Thongauzam Basanta, Thongzu ki Thongam Biswajit, Mayang Imphal ki Kongkham Robindro, Singzama Yumnam, Kemchan, Khurai ki Lesang Them Susindro Amadi Tongan Ba, MLS Singsu Sarugyake. National Highway Yauna Naga Area da Threat Embargo ki Khongjang Sathare. National Highway Yauna Naga Area da Threat Embargo ki Khongjang Sathare. Naga Area da Ngamkhoi Sambal Khaba Lepnaba Amade Free Movement Regime FMR Amuhana Lehanaba demand tawduna UNC na National Highway Yauna Naga Area da Threat Embargo ki Khongjang Sathare. Naga area pauduna potsai puthok pusen tawbada thingbagi khongjang asi thasagi nipangi ahingnongyai haukibane economic blockade haina haidraga susang silba khongjang asi economic blockade oibana lamdam masida chana thaknaba yauna nomada sangdaba yadraba polam sing puselakliba gari kaya National Highway 2 Imphal Dimapur amasung National Highway 37 Imphal Jiribam lambi ani gi paringda panduna laikhre gari da puselakliba polam sing gi manungda matam kuina nungju nungsada Thambada Pathapum Thaganba Polam Singde Manglagadra Haiba Gari Tauriba Singda Singnaba Lady Khongjang asina maram oiduna lalol etiki senpham kya sumangba yabagi phibamda leide haide UNC na kaukiba threat embargo gi khongjang asibu saugatpa singna National Highway singda thoraktuna pochai puslakpa gari sing Sattanaba thingbagi akanba khongjang sangsale amaromda khongjang asigi manungda pamdaba thodok sing thoktanaba security force na ngak senbagi akanba thabak sathare Khongjang asi Senapati Ukhrul Tamenglong None amadi Sandel district ki Naga taba mafam singda sangsale Khongjang asi Naga lup kayana saugatlibani haide Kuki Zomiamna taliba separate administration ki demand Prime Minister na lauthok lamnaba taksankhre Kuki Zo Council na Prime Minister Narendra Modi taramna okani haikibaga lunina separate administration ki demand thabakta onthoknaba taksankhre Laibasa ki Prime Minister na Ikon konbo oina Susanpurda sahini purungki mamangda laklamlaba matung handak ahanbo oina Prime Minister Narendra Modi na Susanpurda lakadawriba se historic oiba amade yamna tangba thodo amani haina Kuki Zo Council KJC na phongdokladuna mahake khongsal asibu Kuki Zo miyamna taramna okle hade Kuki Zo Council KJC na thadropo serol amada haukiba sahi khara ase Kuki Zo miyamna awaba kaya khangduga lakle hariba matamasda majority maitei community na misam sani yankhai gi mathakta hatkre church sahunga hongphu hena amade yum lising tare tumna mai thakre mioi lising ni puro mayum laitana lanjena tuna ngasi phawba wana punsi lenduna ipai puna thambiramba maramda changlakpa ngamdana lairi haide kanaguma kharana yaningba natraga yaningdaba wafam thamlaga asemba wafam de Majority community asigi action amadi aggression na maram oiduna Kuki Zo miyam namduna tokhai tahale asigumba phiba masida Kuki Zo miyam na democratic spirit amadi India gi lusingba singda thajaba thamduna leirakle sahi kya gi mamangda gi constitution gi article 239A gi makhada legislature yawa Kuki Zo gi tongan ba territory ama pibinaba demand tawduna lakhibane demand ase community asigi khudong chanaba khallaga tawbunate aikhoi gi miyam gi peace security amasung survival gi damak demand ase tawbune hairi Kuki Zo miyam gi apamba ningba sileba Asibulu Singliba Prime Minister na tabigani habagi thajaba mapung phana thamle maramasina Prime Minister gi Suratsanpur khongsara sibu Kuki Zo miyamna taramna oksari habu waphamsu KJC na thamlakle amaromda su Kuki Zo Women Forum Delhi NNCR na su Prime Minister Narendra Modi gi Suratsanpur khongsatpu taramna okpa phongdorpuga lojana khongsara sina justice amadi peace puraklagani haba thajaba thamlakle Kuki Zo miyam gi matam kya gi mamangda gi tandun laklaba demand sing separate administration union territory gi wafam munna tabiduna chap chaba thabak lokholakane habagi thajabasu thamlaklei lanjenari basing masaki mayumda hanjinba ngamnaba thorang lokhatpaga loina minority community singi mathakta terrorist ki thabak sing sathariba maitei separatist terrorist sing maru phangna muthatpina basu Prime Minister gi puning sing selakle Manipur ma hanaba sinbada forest department gi khud chauna yawi haina phongdokre
Manipur India da tilubadagi ingaw ngawre Manipur manghanaba sinbada Forest Department gi khutchauna yawi haina apunnu Manipur kanba imalup amkel gi president lorembam nganbina phongdokhre wafam asi lei ingkhol gi khunja singna khulasibu kannaba sangselba khongjang du saruk yaraduna phongdokhibane khunja singna lei ingkhol da sangselba khongjang adu sawgal aduna tongan tongan belup tara taret ki mihusing yauna chathakiba wakan mi phamadu da saruk yaraduna amkel gi president lorembam nganbina hai matam amada lei ingkhol da leprosi amade TB laina naba anaba sing leirame adubu hojikti akhanga hi doctor kya thoraktuna laina si tamna tamna phagalaktuna miyamna kinaraba laina si muthatpa ngamkhrabane matam kya gi mamangdagi laina asimna haiduna tongana inthoklaga thambibadagi mafam asida khunda leitaduna leirakhibane kumja 1940 gi matamdagi Manipurna India da tindringaidagi mafam asida khundaraga laklaba yellow misingbu mafam asidagi tanthokna bahondarakliba se miyamna yaba ngamloi matam adugi palamba lenga MLA minister singna land allotment piduna panglai lehalamba si Manipur si India gi pibanung da sanglubadagi ingaw ngawbudawna tawri horofom kawbadagi pungon onduna sel khaktamak saraga hingani haina khanba migi masing yamkhalappadagi ngasi lei ingkholda awaba sinangbane mahana hai reserve forest ta Kuki singna khunda le taraga popi thabana singba thabak kya tawriba sidadi India lenga amadi Manipur lenga na tumina usenadana laiba amade karigomba amata khangdabagumna laiba ase laiba se laibak thibane Manipur mangnaba sinbada forest department su asoba saruk yawi forest department sonbadagi mathauning thina tawdabadagi asoiba kya thorakpani haike kanglol chumna thabak toraktaba amade Manipur lenga na su yengsindabadagi lingjan manataba kya se ubadagi India lenga na khudum chaba lawrakpani khangpham thoi lei ingkhola sebu kannaba khuna puna lingjal manana lemina si haike nakalamrom da lei ingkhol gi khunja aman hai matam sangna 2025 tagi lei ingkhol gi thaujo ase sarak sahingnaraga lakle adubo handa ikhang khangaudana lei ingkholbu eviction tawnaba honarakpadagi iho asi horakpane lei ingkhol muthanaba honaba yaningde kanagoma mioi kharana lamkhopsilaga leibani haina aranba wafam kya phongdokleba si yaningde karigomba aranba tawkiba mata leite lei ingkhol muthatpa yaroi haba asetpa phirep leptuna makhatana khongjang sanction kigani hari Prime Minister gi Manipur khongchat kor komna boycott tawbaga loinana September 12 da Manipur pumba total shutdown laokhre Prime Minister gi khongchat boycott tawribasi maha Manipur bu loi chaliba loimapu India gi makok ni haibadu miyamda khanghanna bani haina phongdorakle su satnariba Kuki lalhobo group amana Prime Minister da maitei simbulan uhana bahonaramba thawong mai pakhidre kumja 2023 gi May 3 dagi hawduna Manipur da thokliba lan asida yelawmi oiriba maitei sing lana uhanaba Kuki jo singna lokalakiba thorang mai pakhidre thasagi tarawmde da Ccpur da lakadoriba Bharat ki Prime Minister Narendra Modi gi mitmang da utchaina ba khongchat aduga mari lenana miyangi mi phampang thokpam ama oigadoriba Ccpur gi peace ground gi sangpham manakta leiba war on remembrance ta amubo masugi ahangba ku chama thamnaba thorang tawrakiba adu ngarang thorakre hari pausesna phangbu paugi matungina de ahangba ku singadu matam kharagi mamangda mafam adudagi mangkhraba matung handak su satnariba Kuki lalholup amana akanbu wafam sing thamlakpadagi amu hana puthорактuna nawna semjinba hawkhibane ahangba ku singadu amubo masugi phini yomsanbaga loinana Prime Minister lakwa mafamda yelhawmi maitai singna Kuki jo singbo ot naiduna hatpi khre haina utnaba thorang tawrambani haidi adum oinamak Ccpur district magistrate ki maikaidagi Athingba pibaga loinana thorang tawriba miyoi sing aduga wari sanaraba matung ngarang ku sing adu lokthokibani haidi amaromda Ccpur gi peace ground da Prime Minister na miyamda wangang gadoriba mafam adu hojik ningthina masu momen sangduna sengot sagatpagi thabaksu Guwahati dagi lanai company amana paibani haidi Ccpur sahi ama sangdokhre Nagaland di lalholop ama oiriba National Socialist Council of Nagaland niki NSCN ke na nungmai kapna belepagi Ccpur sahi ama sangdokpagi yana warol ngarang sahi tawna khre ngarang Delhi da pangthokiba mifam da Ministry of Home Affairs ki mihut kangbu amaga NSCN ke gi kangbu gi mifam pangthoktuna sahi ama Ccpur gi matam sangdokhibagi khuyek pinakhibane Ccpur sangdokpagi matam asi chatleba sahi 2025 ki September Nipan dagi mathang sahi 2026 ki September 3 phawba oigane santigi wari sanaringai marakta ground rules singa musatuna thamnabagi wafam su yana ki haide India amadi Nepal ani lona bangamkhre paring thingjin khre
Hojik Nepal thokliba akanba irang asina maram oiduna Bharat amasung Nepal leba anigi lonaba ngamkhai paring thinjinkhre hiram asigi matangda Bharat ki Prime Minister Narendra Modi na sabapati oiduna Cabinet Committee on Security ki mifam pangthokre irang asina leba anigi lelol etiki lamda yamna chauna sokhalle hojik su Nepal da irang asi makhatana satharak pasina maram oiduna Bharat Nepal ga lonaba Bihar gi mafam singda SSB deploy tawduna akan mangak senbagi thabak lokhatkre Zairak asita Nepal gi masasing Bharat sangge hairabadi yamna kupna sek tawraba matungda ana layanga mari lenaba oirabadi sangba yabagi ayaba piri aduga ataidi sangba Athingba thamle Bharat ki UP ga Nepal ga tainaba ngamkhai paring da sungak senbagi akanba section tharang lokhatle UP gi Chief Minister Yogi Adityanath na Nepal ga UP ga tainaba ngamkhai paring pungkun marigi mikup na humsingna ngak senaba State Security Force gi mafamda pautak pikre Nepal gi Bharat thorakpa yadana leidiba Bharat masasing mateng pangna bagidamakta Lucknow da akhanaba control room ama hangkhre Lucknow Police Headquarter gi Additional Director General of Police ki makhada leiba Law and Order Branch ki makhada control room adu hangdokpani control room asina Nepal da leidiba Bharat masasing Bharat thorakpada mateng pangbagi thabak tawgani haidi Zairak sida Nepal amadi Uttarakhand ga lonaba ngamkhai paring dasu security gi akanba section tharang lokhatuna sek tawbagi thabak kan khatkhre haidi Prime Minister Khongset ki mangoina na SPG gi kangbu Manipur da thunglare Prime Minister na Manipur da lakadoriba asigi mangoina na Prime Minister pungak senaba Special Protection Group SPG gi Additional Director General ADG Alok Sharma na Lusingba nga Imphal da thunglakre haidi tem maduna ngarang Imphal da thunglakhiba ka Kangla Fort sangduna Prime Minister na wangang ka doriba mafam sengba sagaliba du yengsen khibaga loina na lokhatpham thokpa section thorangi thabak sing su lokhatpa hokre ngasi tem maduna Sursanpur da chatuna mafam adu da su lokhatpham thokpa security ki section thorang sing lokhatkre haidi Prime Minister na chatka doriba mafam sing SPG gi kangbuna domination exercise tawbaga loina na local police amadi Central Armed Police Force na teng pangna basu watana kre hojik SPG ki team adu Imphal gi Hotel Class Grande da leiri haide BP gi mikhalda cross boating tawramba yabagi wafam thorakle India gi anauba Vice President khanbagi mikhalda BJP na lusingba NDA gi mirep oiriba Maharashtra gi Governor Ccpur Erang na apunba vote masing satrat ka yangkhaini thoi gi manungda chamri ga yangkhaini thoi phangduna mai pakiba tarabasu mikhalasida opposition gi maikai dagi cross voting tawkhibra haibagi wafam ama thorakle Congress na lusingba India block gi mirep oiriba Supreme Court gi hanagi Justice B Sudarshan Reddy na supna gi vote chahum phangkhi mikhalasida Radhakrishnan na soidana mai pakane haina thajakhiba tarabasu bot masing ka hena phangkhibaduna maram oiraga opposition gi maikai dagi cross voting tawkhibra haibagi wafam thorakpane Parliament ki House animakta BJP na lusingba NDA gi apunba team MP Samri ga kunga taret lai Aam Adami Party ki MP tarani thoi thadana India block ki bot masing tarama watpana maram oiraga opposition ki MP khara NDA gi mirepta bot pi khibra haibagi wafam se thorakhibane haidi